Hai mèo mấy cái video nó muốn phụ được lạc trời đó cả masi hinjang nabi mèo soi se ko sajibu gini ba ko sajibu Emanabi gi moi gi sajibu ni ba atuka la e hajik se ado Emanabi do ma da sakhum changba yadre na se inaw nupi angang se ga khoini punna to minare ado Emanabi do gi mama do ko koyum na tawre Selera uti sok tàu về câu uti se sama tadi jong je soi itu mai dan je jang yang sudah orang kan tak sudah lepas madi sok tàu itu Hawaii Thongdare. Coba nak tu sih. Hawaii tu kan. Keras. Hah? Jangan dùng cái làm cái gì? Sok tu betalo ya. Setelah bora sama kalanin sina hargi dua di sina kobi gi ko yanang kobi ka. Orang mana luar ya? Ay gising din na may club do. Kasing ka to do. Kabe bilang ini tuan. Kabe itu siapa tu? Lupa. Si ikaw bago ada. Ano gusto niyo ta? Panay ka to mo tong lay ka to. Sung lay ba? Panay ka lay ba? Pana bulan. Mau kal penting ya. Jangan semua ajak
ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯍꯋꯥꯏ ꯊꯣꯡꯉꯦ ꯍꯋꯥꯏ ꯊꯣꯡꯕ ꯂꯣꯏꯔꯒ ꯃꯥꯏꯔꯦꯟꯁꯦ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯣ ꯍꯋꯥꯏꯁꯦ ꯊꯥꯡꯗꯔꯅꯤ ꯑꯗꯨ ꯃꯇꯨꯡꯗ ꯕꯣꯔꯥ ꯑꯃꯨꯛ ꯍꯧꯗꯣꯏꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯊꯪ ꯃꯊꯪ ꯇꯧꯅ ꯑꯗꯨꯒ ꯑꯩ ꯈꯥꯕꯩꯁꯦ ꯁꯨꯝ ꯍꯤꯟꯖꯥꯡꯁꯦ ꯑꯣꯠꯅ ꯂꯩꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯔꯣꯜꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯒ ꯆꯟꯗ꯭ꯔꯦꯕ ꯑꯔꯣꯜ ꯍꯋꯥꯏꯗꯣ ꯈꯥꯡꯁꯤꯒ ꯆꯟꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯃꯈꯥꯗꯒꯤ ꯅꯞꯁꯜꯂꯛꯏꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯑꯗꯨꯝ ꯇꯞ ꯇꯞꯅ ꯑꯣꯠꯂꯤꯕ ꯃꯥꯏꯔꯦꯟꯁꯦꯕꯨ ꯂꯣꯏꯔꯦ ꯂꯣꯏ ꯆꯣꯡ ꯄꯥꯊꯔꯒ ꯇꯣꯡꯖꯥꯡ ꯖꯥꯔꯅꯤ ꯊꯥꯡꯗꯕꯁꯤꯁꯦ ꯀꯨꯏꯗꯦ ꯅꯠꯇ꯭ꯔꯥ ꯌꯥꯔꯅꯤ ꯍꯋꯥꯏ ꯂꯣꯏ ꯑꯌꯥ ꯃꯔꯝꯗꯤ ꯑꯩ ꯅꯨꯡꯁꯤꯕꯅ ꯇꯣꯞ ꯇꯣꯞ ꯁꯣꯝꯗ ꯄꯨꯡ ꯇꯥꯈꯔꯦ ꯈꯔ ꯌꯥ ꯑꯗꯣ ꯁꯨꯝ ꯇꯥꯈꯔꯦ ꯑꯗꯨ ꯍꯥꯎꯅꯤꯌꯦ ꯆꯦ ꯐꯖꯔꯝꯕꯤ ꯊꯔꯛ ꯊꯔꯛ ꯂꯥꯎꯏ ꯅꯠꯇ꯭ꯔꯥ ꯁꯤꯡ ꯇꯩꯊꯣꯛꯈꯤꯒꯦ ꯍꯧꯖꯤꯛ ꯅꯨꯡꯇꯩ ꯀꯩꯗꯧꯗꯣꯔꯤꯒꯦ ꯑꯩ ꯁꯤ ꯈꯔꯕꯥ ꯂꯣꯏꯔꯦ ꯏꯟꯖꯥꯡ ꯑꯔꯣꯏꯕꯁꯤꯡꯁꯤꯗ ꯊꯝꯃꯒꯦꯀꯣ ꯃꯂꯨ ꯃꯥ ꯈꯥꯡꯁꯦ ꯐꯅꯦꯛꯁꯦ ꯂꯧꯊꯣꯛꯑꯁꯤꯔ ꯈꯪꯗꯦ ꯃꯌꯥꯝ ꯂꯣꯏ ꯂꯩ ꯑꯩꯁꯨ ꯕꯣꯁꯇꯥ ꯂꯣꯏꯔꯦ ꯐꯤꯁꯤꯁꯨ ꯕꯣꯁꯇꯥ ꯂꯣꯏꯔꯦ फसैये मैं पानी भी उसका दी ꯅꯪ ꯃꯈꯥꯗꯒ ꯇꯛꯊꯣ ꯚꯤꯗꯤꯑꯣꯗꯪ ꯊꯤꯟꯖꯜꯂꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯍꯧꯖꯤꯛ ꯃꯥꯏꯔꯦꯟꯃꯨꯛ ꯊꯣꯡꯅꯕ ꯇꯧꯔꯦ ꯈꯥꯡꯗꯣ ꯇꯦꯡꯗꯣꯛꯑ ꯃꯇꯨꯡꯗꯀꯣ ꯃꯊꯪ ꯁꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯊꯣꯡꯉꯅꯤ ꯑꯁꯤ ꯊꯣꯡꯕꯁꯦ ꯈꯥꯡꯁꯤꯒ ꯊꯣꯡꯉꯁꯨ ꯌꯥꯅꯤ कई पॉट ꯁꯤ ꯈꯥꯡꯁꯤꯒ ꯊꯣꯡꯉꯁꯨ ꯌꯥꯅꯤ कई ठंडी ꯃꯥꯏꯔꯦꯟ ꯊꯣꯡꯕꯁꯦ ꯆꯟꯒꯗ꯭ꯔꯥ है ꯆꯜꯂꯣꯏ ꯁꯤꯒ हाँ ꯆꯜꯂꯣꯏꯕ पिघल करेगा ꯕꯣꯔꯥꯁꯦ ꯁꯤꯗ ꯍꯧꯔꯒꯦ ꯇꯧ ꯂꯩꯔꯗꯤ ꯆꯥꯔꯔꯣꯏ ꯑꯅꯤ ꯊꯥꯒꯠꯇ꯭ꯔꯗꯤ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯅꯪ ꯕꯣꯔꯥ ꯍꯥꯞꯅꯕ ꯄ꯭ꯂꯦꯠ ꯑꯅꯤ ꯁꯪꯉꯨ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯥꯏꯔꯦꯟꯁꯦ ꯊꯣꯡꯉꯒꯦ पासपुरन मोही पासपुरन Mangga macam ada di sini. Kok terlek oto. Nai ku bang di hudung. Kadang aku jangan. Jangan. Terus baik. Ima kan kan ku ni. To. Wow. Mama thiram da ka thong ko da. To. Ai nga hudung ma lu ga. Ini pindah ni. Adu mayam yengalke aina hinsang thongse kaino. Oi nei cha cha lai. Ai thoke Thong chaklam. chuk. Hai, kalai chana. Chung cha lo sa. Jenam hap kidore. Sese apa? Plus thal. Kham sa ji. Kau montan tu kata ni mana? Apa ya ni?
마이렌 소이부 술트리 Kalau di situ ini 치술리를 음식 하고 Đấy, hút yên mình. Đây đi bộ. Mình chơi vậy thôi. ꯑꯩꯈꯣꯏꯅ ꯃꯌꯥ ꯑꯁꯨꯃꯥꯏꯅ ꯐꯖꯅ ꯂꯦꯝꯗ ꯀꯥꯕꯒ ꯑꯗꯨꯃꯥꯏ Cái này gì vậy? Đây theo cái cặp tụi ạ. Anh mà chín hay là bố tôi làm dân thấy mà này biểu biểu này thân thật kệ. ꯂꯣꯏꯗꯣꯔꯦ ꯁꯤꯁꯦ ꯂꯣꯏꯗꯣꯔꯦ ꯁꯤꯗ ꯃꯥꯏꯔꯦꯟꯁꯦ ꯊꯣꯡꯕ ꯂꯣꯏꯔꯦꯀꯣ ꯍꯧꯖꯤꯛ ꯕꯣꯔꯥꯒ ꯑꯗꯒꯤ ꯆꯦꯋꯥꯠꯂꯤ ꯁꯤ ꯍꯥꯒꯤ ꯕꯣꯔꯥꯁꯦ ꯍꯥꯟꯅ ꯍꯧꯔꯁꯦ ꯍꯥꯒꯤ ꯕꯣꯔꯥꯁꯦ ꯍꯥꯟꯅ ꯍꯧꯔꯦ Tập tăng. Cái cháu bây giờ cái này cứ đi pi cái gì đấy nào đây này cái gì vậy? Así botó de su chavo, cuando iba a estar así. Cái gì vậy? Sí, madre. No, nada, me vio un segundo. Independent kinh này à? Buat kini kaya aku. Atau botol rumbi, amma tu pitu rumbi punya hal kita dia masih liter tu macam. Kita fan udah tu. Yani sih. Murah dulu tu yani. Mau yani ni tu berarti. Nó cái menu đầu lạc tu sih. Menu đầu saya lagi lạc tu. Kanano? Tapi Siapa ni? Apa sih tu buat? Cik kita tu dia. Bukan ni tamu orang kaya tamu ini bukan dah. 드시가 Kaya tamu ini apa bukan tu buat? Tu kalau corona orang kau ni pengen perantau dah. 진짜 깔파야 그치? Mak apa ni kita nak cakap? ini kapur orang siapa aja yang orang. Jangan berenang dulu. Saya berenang.
ꯑꯗꯣ ꯃꯌꯥꯝ ꯑꯃꯦꯠꯄꯤꯁꯤ ꯁꯤꯗ ꯃꯦꯠꯂꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯃꯔꯨꯁꯤꯡꯁꯦ ꯆꯥꯕ ꯐꯠꯇꯦꯀꯣ ꯄꯨꯛꯇ ꯆꯪꯕ ꯐꯠꯇꯦ ꯑꯗꯨꯒꯤ ꯑꯩꯅ ꯃꯔꯨꯁꯦ ꯈꯔ ꯈꯟꯗꯣꯛꯑꯦ ꯑꯖꯥꯕꯅꯤꯀꯣ ꯑꯇꯩꯁꯦ ꯍꯥꯏꯗꯤ ꯇꯥꯈ꯭ꯔꯦ ꯅꯞꯈ꯭ꯔꯦꯕ ꯑꯗꯨ ꯈꯟꯗꯣꯛꯄ ꯌꯥꯗ꯭ꯔꯦ ꯁꯤꯁꯦ ꯑꯃꯦꯠꯄꯤꯁꯦ ꯃꯦꯠꯂꯦ ꯈꯨꯠꯅ ꯃꯦꯠꯄꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡ ꯃꯨꯟꯁꯤꯟꯕꯅꯦꯕꯀꯣ ꯑꯗꯣ ꯊꯥꯎ ꯃꯍꯤꯁꯨ ꯑꯩꯅ ꯕꯣꯔꯥ ꯍꯧꯕꯒꯤ ꯊꯥꯎꯗꯨꯁꯨ ꯃꯍꯤꯗꯨꯁꯨ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯃꯦꯠꯂꯦ ꯃꯌꯥꯝ ꯃꯊꯪ ꯌꯦꯡꯃꯤꯟꯅꯔꯁꯤ ꯁꯤꯗꯅ ꯂꯥꯏꯒꯤ ꯆꯥꯛ ꯊꯥꯅꯕ ꯃꯊꯦꯜ ꯀꯔꯤ ꯍꯥꯞꯅꯕ ꯇꯧꯔꯦ ꯁꯤꯒ ꯍꯥꯞꯀꯠꯂꯛꯏꯀꯣ ꯑꯗ ꯁ꯭ꯂꯁꯁꯦ ꯊꯨꯝ ꯍꯥꯞꯍꯧꯗ꯭ꯔꯦ ꯍꯥꯏꯅ ꯊꯨꯝꯗꯣ ꯆꯥꯏꯁꯤꯜꯂꯒ ꯂꯥꯏꯒꯤ ꯈꯔ ꯄꯤꯈ꯭ꯔꯒꯦ ꯅꯠꯇꯦ ꯁꯣꯔꯤ ꯍꯥꯞꯈ꯭ꯔꯒꯦ Papa lah mau tu kan nunggu air. Agan masih Nako. Lagi Fajanna Kami ada. Ni mana kalau bojo nang kita kan ni mana. Kami ni. Chile Apa tu? Di mana aku kalau tangguh sudah. Kalau kami thara ga. Jeng maten ga sudah jeng sudah. Drama soy. Penting dia ni. Taruk ꯑꯁꯤꯒ ꯇꯔꯦꯠ ꯑꯗꯨ ꯃꯌꯥꯝ ꯍꯤꯟꯖꯥꯡꯒꯤ ꯃꯊꯦꯜ ꯍꯥꯞꯅꯕꯁꯦ ꯇꯦꯡꯀꯣꯠ ꯑꯩꯈꯣꯏ ꯂꯥꯒꯤ ꯇꯦꯡꯀꯣꯠꯇꯣ ꯁꯥꯒꯦ ꯇꯧꯕꯅꯦꯕꯀꯣ ꯑꯗꯣ ꯅꯪꯗ꯭ꯔꯦ ꯁꯥꯕ ꯁꯣꯝꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯨꯁꯨ ꯃꯥꯁꯨ ꯆꯥꯛꯈꯨꯝ ꯆꯪꯕ ꯌꯥꯗꯕꯒ ꯃꯥ ꯂꯩꯔꯝꯃꯗꯤꯀꯣ ꯃꯥꯅ ꯁꯦꯝꯃꯛꯄ ꯈꯪꯗꯦ ꯑꯩꯅ ꯇꯧꯁꯜꯂꯛꯄ ꯈꯪꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯃꯒ ꯐꯖꯅ ꯀꯠꯀꯦ ꯍꯥꯏꯅ ꯈꯟꯕꯅꯦꯕ ꯑꯗꯣ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯄꯦ ꯃꯥꯏꯔꯦꯟ Ama ani ahum mari mga taruk taret nipan. sure Eh video lo lagi mo. Lawi. Kena uti fazare Sulah kali ga. ꯑꯗꯩ ꯁꯨ ꯂꯥꯏꯔꯣ ꯕꯣꯔꯥꯁꯨ ꯋꯥꯠꯂꯤꯅ Lagi tu tangga tanggung sih kan. ꯅꯪꯅ ꯕꯣꯔꯥꯁꯨ ꯋꯥꯠꯂꯤ Kan bubur hatu na. ꯑꯅꯤꯃꯛ Dosa kan desa barang hamsin dah ada. Ayya. Macam ni dia so yung tu. Ama ani ahum nako ama ani ahum mari mga taruk taret nipan mapan tara. Tara. Sulah lama tu. Nak kamu destan hai kita nak. Aduh tu. Ni mana tu? Kami dia potong tadi nak. Dun hai tu nak kau isi apa yang tu? Taret nipan mapan tara. Rasma. Mayam sila gini. Sekolah je kan. Fafoliris kana. Kinole sudana. Sinana kinole thabi kinole moroka leire. Kilap. Thabi kinole moroka. Tomato leire. Adana. Leire. Sudah. Tengok bubra. Tengok bubra. Nam siang asigi mathel sa jamhawan. Titi sama apa sih? Ka? Sir. Do ma'am sige se koi ton na se mini. Tum sa lagya. Do ma'am ishi tengok lam deh ma deh. Ising dia apa dah? Sing hat tu ber. Ising apa dah? Jangan deh. Jangan deh ko ma'am. Koi na Apa sini. nak pulau dia? Ka?
세. 나 그러고 supply 할게가. 앞에. 나가서 정문 물어봐. 가보자. 로이브로 합좀 물어봐. 야는 지금. 마켓. Lay ka takat tiri kay. Lay ka na ba? ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯆꯥꯛ ꯆꯥꯔꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯑꯣꯂꯥꯡꯃꯟꯒꯤꯅ ꯐꯨꯔꯤꯠꯁꯦ ꯍꯣꯡꯗꯣꯛꯑꯒ ꯂꯥꯛꯏꯅꯦꯕ ꯌꯨꯝꯗꯒꯤꯀꯣ ꯃꯦꯁ ꯃꯌꯥꯝ ꯆꯥꯕꯗꯁꯨ ꯍꯜꯂꯛꯀꯅꯤ ꯃꯌꯥꯝꯗꯩ Lôi cho làm ăn đâu có cha rồi. Mà được vào cái này là chỉ mình sẽ cái nó. Papu đâu cái nó cái này là giảm màu đi. Mỗi một thì phải lâu thì tập bao. Ông liện là nó không ra liêm cái này xin người dân này sao cái vậy nè. Mày nó là hộp bỏ. Hả? Mày đây. ꯑꯗꯨ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯃꯣꯏꯒꯤ ꯄꯤꯖꯕ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯔꯦꯀꯣ ꯑꯩꯈꯣꯏ ꯁꯦꯕꯥꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯗ ꯌꯦꯟꯕ ꯈꯣꯠꯄ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯀꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯥꯔꯤꯗꯣ ꯑꯩ ꯐꯖꯅ ꯐꯝꯊꯔ ꯆꯥꯔꯦ ꯏꯁꯥꯒꯁꯦ ꯁꯥꯟꯇꯤꯗ ꯃꯥ ꯑꯣꯐ ꯇꯧꯒꯤꯗꯣꯏꯅꯤ Ra lâu thì nó 오롤 통어제 이거 파이를 파이를 버는 와인은 파이를 내. 나더라 저도 희우네. Tôi chỉ là thôi rồi là. cháu được rồi cháu mày ám đi của con 나님 걔는 cháu mày làm nó cũng mau rồi 그런데 이씨. sorry. Ya kuning to iro. Cameraman ini. Video nang ꯑꯗꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯂꯣꯏꯅ ꯅꯤꯅꯦꯁꯤꯒ ꯏꯃꯥꯟꯅꯕꯤꯁꯤꯅ ꯃꯣꯏ ꯀꯣꯜ ꯐꯦꯡꯉꯤ ꯀꯟꯅ ꯑꯗꯨꯒ ꯑꯩꯅ ꯅꯤꯅꯦꯁꯦ ꯀꯣꯜ ꯇꯧ ꯍꯥꯏꯕꯗꯣ ꯃꯥ ꯀꯟ ꯇꯛꯊꯔꯤ ꯈꯨꯠꯁꯥꯁꯦ
ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯅ ꯆꯟꯗꯥꯒꯤ ꯌꯣꯒꯥ ꯇꯧꯔꯤꯉꯩꯗ ꯕꯨꯕꯣꯛ ꯑꯃꯈꯛꯅꯀꯣ ꯀꯩꯅꯣ ꯃꯣꯏ ꯇꯟ ꯊꯤꯟꯕ ꯂꯥꯛꯑꯦ ꯃꯁꯨ ꯅꯨꯄꯤꯗꯨꯅꯀꯣ ꯆꯥꯛꯍꯧ ꯇꯟ ꯊꯤꯟꯕ ꯂꯥꯛꯑꯦ ꯆꯠꯊꯔꯒꯦ ꯃꯌꯥꯝ